ngasi July ki tang taruk numidang wadamda phong ki patungan tungan mapawse singdagi maru e pakar lakhotjaraga Manipur Circle News ke maikai dagi pawdam jari ahan bada kanglei pak ki mara pawse dagi lakhotjage KUKI sing CHANA-THAKNABA polam sing phangdabagi awaba mayoknaba houre pathokjari tonganba separate administration pigadabani haiduna akanba khongjang changchinduna hojik phawba demand toba leptriba Manipur gi KUKI sing na taba mafamda CHANA-THAKNABA polam sing phangdabagi yamna sauna awaba mayoknaba houre hairi pawasina hai hojik kangpokpi district ki manung channa leiriba cycle da miyoibana hingmada nongmada tangai fadana changdaba yadaba polam sing phangdabagi awaba sauna mayoknare mafam adu da leiriba CHANA-THAKNABA polam sing yonba dukan sing su thong lonare masigi mathakta passenger puba gari sing su petrol amade diesel phangdabagi awaba mayoknaduna service toba leptuna leire hairi Nakalamoromda sanabagi pauda Argentina na Canada ga Copa America ge semi-final da thengnaragani pandam pause de kilokachari pathokchari defending champion Argentina na Copa America ge semi-final da Canada ga thengnaragani lakliba lebak pokpa numitta MetLife Stadium da sanagadoriba semi-final match adugi damakta mamang ge champion oiriba Argentina na quarter final da Ecuador bu maithiba piramkhibani Amoromda Canada na atopa quarter final match ta Venezuela bu penalty shootout ta mari ahom da maithiba piramkhi championship asigi ahom suba quarter final oina hayeng ayuk pung ahom makhai tabada Colombia amadi Panama sanaragani loina na mari suba masung aroiba quarter final match oina Brazil amadi Uruguay hayeng ayuk pung 3 makhai da thengnaragani nakalamoromda Spain amadi France anina UEAF Euro 2024 semi-final da thengnaragani Spain na Euro ge ahanba quarter final match ta Germany bu extra time da aniyama da maithiba piduna semi-final ge mafam kanba ngamkhibani amorom da championship asigi ani suba quarter final France na Portugal bu penalty shootout ta manga ahom da maithiba piduna semi-final changgibani championship asigi ahom suba quarter final oina ngasi numidang pung 8 makhai da England amadi Switzerland thengnaragani loinana aroiba amasung mari suba quarter final da ngasi ahing nongyai matung minute 13 haibadi pung 12 makhai tabada Netherlands amadi Turkey thengnaragani hairi